Online Manipuri nungthilgi pau yengbiriba pumnamak puthoi laisramna khurumjari ahanbada maruiba pau. Aramba Tengolgi PRO Robin Mangang Khoirakpamdagi update tagi lokhocherke Imalebak nungsiba khudimak ahal naha angang loina aramba yaubiba yai taubatabu aranba taubadi Aramba Tengolna matam chupada saugatte masa masagi lanai interest aranba tauraga Aramba Tengolgi ming sizinaba yade aduguma member kaya Aramba Tengolgi luching purel amadi mathak thongbagi knowledge thamjaraga ikoina Tanthokhiba yamkhre ngarangi nungaitaba thokdo adusu Aramba Tengol Unit 2 gi commander khangna tawramba nate Aramba Tengol ga hiram amatada mari leinadi adunabu Aramba Tengol na faraga mari leinaba authority da sinakribani Aramba Tengol bu lana sandokpigano aikoina leijari se miyamgini yai farase Hengang police station gi manung chanba kairang mai lekai da leiba MD Nawaz Kuntra ga humdoi apokpagi ming Leharudin kauba nupa ama 80 gi member ni chingnaba singna ransom ga mari lenana masagi mayumdagi faduna pukhraga ngasi Thobal District Hospital da sina pukhalam le haina Manipur Police Control Room gi cherol amana haidi thaudotuga mari lenana Manipur Police na 80 gi member taruk sagol sem chingkhai nganba sing kunga manga chinga khamsana toma sing taraga mapan sapam Somorjit Singh kuntraga nithoi maibam Bokenjit Singh kunga mari athokpam Jivan Singh Kuntra amasung chinga khamani sing ni fugamathoi fare police na makhata na investigation chathari hairi amaromda Aramba Tengol Unit 2 andro branch ki ming sijinaduna mi kharana drug chaba mi khara phadok phajin tawbada mi ama leikhidaba aduga 80 unit asega mari lenade haina 80 unit asegi controller gi cherol amana hairi mi kharana 80 unit 2 gi ming sijinaduna tawromani thodo aduda chena mi sing 80 unit asegi tengoloi sing farba matung logi oiba thabak lokhanaba police ta sinakre hairi Matam khara irang nemtharuraba matung arang numidang pung 8:30 tabada Imphal West ki Lamsang Police Station gi manung chanba kangchupta leiba 5 suba MR gi post ta Kuki militant singna drone bombing chatharakibagi thaudo adu yaningde bomb adu amana MR gi barrack gi lambirom da foot kun aduga amana sentry post gi foot tara rom lapna taraga pokhai ki thaudo adu da kanamata sopan yaukhidrabasu Kuki militant singi ka henma thawong sing asi yaningde haina ngasi kangchupta pangthokiba paugi mifam amada Social Development Association kangchupki Secretary General Jijendro angomna phongdokre mahangna makhata na haikibda Kuki militant singna kangchupki kharangda kayara khana attack chatharakraba matung ngarang attack amuk chatharakibasi yaningde kangchupki Kuki singna namna khundariba kangchup makhong kangchup Poland Solun amosung kangchup Chiru hariba jaga singasi irang laksin baga mari lenana 158 suba CRPF ki company sing leiribani hariba CRPF ki posting asida anti drone gun lei haina su phongdokpa leikrabani anti drone gun leina matau karamna Kuki militant singna drone bombing chatharakibano thawong asina takpadi Central Forcing asi mathau tawdrei haibani phibam asida micham miya matau karamna safe oi haigadawribano CRPF ki thawong asina micham miyam chingnaba faure hiram asida sarkar gi maikaidagi akanba mieng changduna Central Forcing mathau ningthina tawhanbiu loinana micham praja gi punsida makhala matagi aso apan yahan biganu haina phongdokhi Aramba Tengol gi Unit 2 gi notice ama tagi lokhocherke ngasi tang taraga manga January 2025 ta Aramba Tengol Unit 2 andro branch ki ming sizinaduna MEEOI kharana drug chaba MEEOI khara Fadok fazin tawbada MEEOI ama leikhidaba adu Aramba Tengol Unit 2 ga mari amata leinade MEEOI kharana Aramba Tengol Unit 2 andro branch ki ming sizinaduna tawrambani thawdo adu chenaba MEEOI sing Aramba Tengol Unit 2 gi tengoloi sing na farba matung logi oiba thabak sing lokhanaba police ta sinakre